Curfew manunda curfew thugaiduna gai chalakpa mioi singda police akan ba sing thrang lokali hauji ana leiriba si kogi singjamai police station kawada leiriba singjamai police station gi hek mayong na badani haro fam asida leiriba kogi toll tax ki kogi lambi thingna wa asi season aduna police ki kambuna kogi lambi da lakpa mioi sing asi hujik myam ubiriba si lambi da lakliba mioi sing asida kogi curfew pass pai bra makon chaliba si maram chabra essential service la haimno chingbu sing asi aduki matik section na ngak senduna hauji mak kogi corona virus ki mayokta lengang na changchili ba amadi kogi essential service khak natana atopa mayam thingjenba hairiba khongjang asida mapung phana jathari aduga miyam na hek u matam da kogi tongan ba card pai daba mani maram chadana gari thaurga lambi da dum chatpagi kogi fibam sumyam u phangli aduga maru oina essential service kangbu khak chatlaga atopa singna bidi yum leiraga haiba lena asidagi henanga thokani haibasi hariba lambi asida lockdown lena curfew lena chatpagi mamidi changwa tari tinggallo. Tinggallo. Así lo hice conmigo. Sí, sí, falta Lucía. Aku mau marah kan, aku mau pergi aja. Nah, kita main kan saya kita mabar. Nanti sini kayak no. Oke, kalau saya tuh sini ada yang beli apa yang wari ke sini. Sini mana? Bueno, adultos, no vamos a nada. No me salgo, mira, a ti no me parece un grupo. Detain tawi gari singse verify tawi aduga maram chaba moi essential item gumba adaidi ana ki yauba duty chatba khotpadi loina akhoina yengaga maram sukcha chada ba kangbu jingdi aikoina detain tawraga adu moibu akoina 107 109 SDC DC ki mamangda SDM ki mamangda puthoga akoi non FIR tawba khotpasu akoi chathajari curfew se phajana kana chathana bagi da makta ngarang nahan gi di akoi dum tawjaba arrest tawba non FIR tawba ngamme akoi singjamai thana gi su atoba thana gi su Imphal West district ki adu ngasi gi di ngasai thagat report matugina nil oiri adu haujiti lairani police ki yamna kogi ayung muthin khagna hariba curfew si mapung phana jatharaga habadi kogi thokoning da thorok thoktana ba amadi lambi da pass pai da ba amadi essential service tabak ya ama section ngak sinduna hariba laina asigi mayokta government lakholak liba thorang asibu mapung phana bi da mangta police na akan mamakhalgi section thrang lakhali hojki ndi impenu sudam param deriba khetmayong premchan Imphal